siga kokopit leire. Kokopit se ngarang online da lakune bako. Order tawgiba budi kuiraba do ngarang lae. Sengna kokopit se sing da nga kayani sing haijallaga samaina thohalle bako. Asi se kilo mani se. Kilo ni kalo bako. Ado si kilo ma khawjami ma. Khawjam. Asi jaina ne umoro gi moro achar to achar hai. Umoro gi moro char to ke to bune bako. Ado spy ba nungai dan kuta kena te do. Ra. Se pai kuta kena haude. Spy yam nungai. Ado se char to doine bako. Ado ga igi keno yengalake. Hangam thabado samaina tapta thabado. Samaina chaujare phajare ko. Aduga apiko sudumudi yawe. Kak sawo yaure. Kuire ina ka igi hingon yanghandaba ko. Adu mayamda yangalake. Aduga umoro gi morok to samaina sanga ga pambi di pura yadreda. Loi kange ko. Pambi yarakte isingbudi hairine ko. Adum kena tawnabagi aina aduga khamena mu ina kolom tawgibedo. Adudo samaina manase budi kan tawre ko pala kholona budi tawre aduga tin ghara chai ko tin samana tin chai ma tin chaba se tin hida ka phusi la budi khali ne ko aduga igi janam nahan ayana lakhipur dagi halakpada janam se kangthak saba dui tarapado adudo samaina dum lepak to ina samaina pareng sana tawraga thamme sona su ama khagla ni khaglaga thamakhini ko aduga igi hangam yang halakke ma si pambi khujau de saudra fazare ko asi se ko baji gi surat manung do ko thagi bani ba no nung sina kayani fajara nung sina kana to biram dana marak ta loi shire ai mendre ko thabak to yam chinbagi samaina faja pambi yawi myam ko samaina yawi do khoi dana saije sengdok pire aidi hingon koi ba yam pamjabani na ma tawbirani ko tawbiraga siga fajana ke keno khata tharani aduga asida su tawbira me ma nga sayukta ado sisina hayeng ayuk kumbada ko hayeng ayuk tana te sandada keno tawrani phadigom langgrani sije ko sije phadigom langani aduga asidana mu asigi ngagi thamukol se asisida janam thage di khalini janam thasira ko dan janam thase hai ko janam tharani no thamukol ani nga purakini ko aduga tengnodi myam samthatina pale da tengno sangamdre ko tengno sidi asas ko pan ma tawi haba tengno se pan ta tan le se yo ya dam mai kano se kaino si na man tawri sibo pali tengno myam je as ko pan ma tawi tengno je aduga se pali se ubra sa strong ko pan thari sa ma pani na maro na ma sa jari ba so ba yawri sida myam di leide ba tengno hengna ko adudo khama yon thok sira khallini sabado hendo ba haitare tengno ko mosuri ki ron saba yam hawbani myam ko te tengno na ko na saba tengno sinju saba asloredana mina ka ko khumbi wai leite sari ngai daga tengno ka se irona ka sari ngai daga mina ka ko bi da anu haisini khumjara roi di asiga tengno ma li re myam engala ka yo tengno ma li re dau tengno ma li re oh my god lam hangde mi mang chau bai sa de lam hang jari aduga akhoi ki karon di phajana pali hojik su mayam jemse tengno janthara pali pi ko duga karon su yam bale mayam ko karon je khudana kathate tawba ina katha kanwana launa basida sawa ba mani ba se karon pali se adum pale karon ji ju kari hari ba khangre karon bi ma nang se adum pala siga ka ngange do khoi ubi da bagi urabra khoina ubi dre yeng bi da bagi karon yam pale as kangthang mathak siga kakhalaga karon ka heri karon sumjam phangani aduga hawjisina akhoi tamo yaise kena tawri pantali ko sigana janam mapak se handak semini ko myam ek janam je yade thabak lore janam se ngarang phajana napi mana sembire sigana igi sing phajana thajaba sing khara leijare asiga su phadigom khara langge khali ko aduga pan tale khoi dan tu pan tan biri pan se lainam da kilo kya mu phangge Sarana kilo ama muk thoi thaki bu do muk thokjare hena di tholak traba hena tholak bai kai di khoi ni wa nei tawini kaino ni pan jina su kya nu sibiri no khoi chan bi dro thaki bu
ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯐꯖꯅ ꯆꯥꯎꯔꯦꯀꯣ ꯃꯊꯪ ꯍꯟꯗꯛ ꯆꯍꯤꯗꯤ ꯃꯄꯥꯟ ꯁꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯅꯦꯛꯁ ꯌꯥꯔꯗꯗꯤ ꯁꯣꯏꯗꯅ ꯃꯄꯥꯟ ꯁꯥꯗꯣꯔꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯎꯄꯥꯝꯕꯤꯁꯤꯡꯁꯦ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑꯦꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯨꯝ ꯁꯤꯗ ꯍꯣꯡꯉꯛꯄꯗꯒꯤ ꯊꯥꯖꯔꯛꯄ ꯎꯄꯥꯝꯕꯤ ꯉꯥꯛꯇꯅꯦ ꯁꯤꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏ ꯏꯄꯨꯕꯣꯛꯅ ꯂꯩꯔꯤꯉꯩꯗ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯀꯩꯀꯔꯥꯁꯦ ꯏꯀꯨꯕꯣꯛꯅ ꯊꯥꯕꯤꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯨ ꯗꯥꯅꯁꯨ ꯊꯥꯕ ꯌꯥꯎꯔꯦ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯗꯥꯅꯁꯨ ꯌꯥꯝ ꯊꯥꯕ ꯌꯥꯎꯔꯦ ꯑꯩꯕꯨꯗꯤ ꯊꯥꯖꯗꯦꯀꯣ ꯑꯗꯣ ꯑꯩꯅ ꯊꯥꯈꯤꯕꯗꯤ ꯁꯤ ꯄꯥꯝꯕꯤꯁꯤꯃꯗꯤ ꯑꯩꯅ ꯊꯥꯈꯤꯕꯅꯦ ꯏꯁꯩꯁꯤꯒꯤ ꯊꯥꯈꯤꯕꯗꯣ ꯁꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤꯃ ꯑꯩꯅ ꯊꯥꯈꯤꯕꯅꯦ ꯁꯤꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤꯃ ꯀꯩꯅꯣ ꯂꯣꯏ ꯍꯩꯗꯔꯛꯏꯁꯤꯕꯣ ꯌꯨꯡ ꯑꯃ ꯌꯨꯡꯉꯒ ꯄꯨꯟꯁꯤꯟꯕꯤꯌꯨꯅꯦ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤꯃꯁꯨ ꯁꯤ ꯑꯩꯅ ꯊꯥꯈꯤꯕ ꯑꯗꯒꯤ ꯑꯃꯈꯛ ꯁꯤ ꯄꯥꯝꯕꯤꯁꯦ ꯑꯗꯨꯗꯤ ꯌꯧꯔꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯑꯁꯤ ꯄꯥꯝꯕꯤꯁꯤꯃꯁꯨ ꯑꯩꯅ ꯊꯥꯈꯤꯕꯅꯤꯀꯣ ꯑꯗꯣ ꯐꯖꯅ ꯋꯥꯡꯈ꯭ꯔꯦ ꯁꯤꯁꯨ ꯑꯗꯨꯒ ꯍꯩꯅꯧ ꯄꯥꯝꯕꯤꯒꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯁꯤꯁꯤꯡꯁꯦ ꯀꯠꯊꯠꯂꯁꯦ ꯍꯥꯏꯕ ꯑꯔꯨꯝ ꯂꯥꯡꯉꯒ ꯀꯩꯁꯨꯝꯁꯨ ꯄꯣꯠ ꯑꯣꯏꯔꯔꯣꯏ ꯃꯤ ꯅꯪꯕꯣ ꯐꯜꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯑꯒ ꯃꯍꯩ ꯆꯥꯔꯝꯗꯥꯏ ꯃꯇꯝꯁꯤꯗꯀꯣ ꯁꯣꯝꯗꯒ ꯍꯩꯅꯧ ꯄꯥꯝꯕꯤꯒ ꯁꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯂꯣꯏꯅ ꯃꯍꯩ ꯆꯥꯔꯛꯇ꯭ꯔꯕꯅꯦ ꯆꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯑꯃ ꯆꯥꯎꯅꯕ ꯊꯥꯅꯕ ꯍꯣꯠꯅꯔꯛꯄ ꯄꯣꯠ ꯃꯐꯝ ꯑꯃ ꯁꯦꯝꯃꯛꯄ ꯀꯥꯏꯁꯦ ꯐꯥꯒꯤꯗꯤ ꯅꯠꯇꯦꯀꯣ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕ ꯑꯗꯒꯤꯗꯤ ꯌꯨꯝ ꯍꯣꯡꯕ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕ ꯌꯨꯝ ꯍꯣꯡꯕ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯥꯟꯅꯄꯣꯠꯀꯤ ꯇꯥꯏꯞꯇ ꯇꯧꯔꯦ ꯄꯨꯟꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯝ ꯃꯥꯟꯕꯗꯣ ꯑꯗꯣ ꯌꯥꯝꯅꯗꯤ ꯋꯥꯈ꯭ꯔꯖꯥꯠꯅꯤꯗ ꯃꯌꯥꯝ ꯌꯨꯝ ꯑꯃ ꯊꯨꯒꯥꯏꯔꯛꯄ ꯌꯨꯝ ꯑꯃꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯔꯛꯄ ꯍꯣꯟꯖꯜꯂꯛꯄ ꯃꯌꯥꯝ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯕ ꯊꯕꯛꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯐꯪꯅꯗꯕ ꯊꯦꯡꯅꯗꯕ ꯃꯤꯅꯗꯤ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯅ ꯈꯟꯕ ꯋꯥ ꯆꯥꯎꯅ ꯋꯥꯁꯦ ꯉꯥꯡꯖꯕꯀꯣ ꯑꯗꯣ ꯑꯝꯇꯪ ꯊꯦꯡꯅꯔꯒꯗꯤ ꯈꯪꯒꯗꯕ ꯑꯗꯣ ꯑꯗꯨꯅꯦ ꯑꯗꯨꯅ ꯈꯪꯗ꯭ꯔꯗꯤ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯀꯣ ꯈꯪꯗ꯭ꯔꯗꯤ ꯊꯦꯡꯅꯗ꯭ꯔꯗꯤ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯊꯦꯡꯅꯔꯒ ꯈꯪꯉꯀꯥꯟꯗ ꯋꯥ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯈꯪꯗꯕꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯉꯤ ꯂꯥꯟꯕ꯭ꯔꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯗꯕꯅꯤꯀꯣ ꯑꯋꯥꯕꯁꯦ ꯈꯪꯉꯒ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯒꯗꯕ ꯑꯐꯥꯎ ꯁꯥꯗꯅ ꯀꯔꯤꯒꯨꯝꯕ ꯈꯪꯗꯉꯩꯒꯤ ꯑꯐꯥꯎ ꯁꯥꯅ ꯋꯥ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯆꯠꯅꯗ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯁ꯭ꯋꯥꯏꯗꯀꯣ ꯑꯗꯣ ꯁꯤꯗꯅ ꯀꯩꯅꯣ ꯂꯩꯔꯦ ꯀꯩꯕ ꯁꯤꯁꯦ ꯀꯩ ꯍꯥꯏ ꯌꯥꯏꯈꯪ ꯄꯥꯝꯕꯤ ꯂꯩꯔꯦ ꯁꯤꯗꯀꯣ ꯌꯥꯏꯈꯪ ꯄꯥꯝꯕꯤꯅꯦ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯅꯦꯝꯕꯣꯛꯀꯩꯒꯅ ꯊꯥꯈꯤꯕꯅꯦ ꯁꯤꯁꯦꯀꯣ ꯑꯩꯅ ꯂꯛꯈꯤꯄꯨꯔꯗꯒꯤ ꯂꯩꯔꯛꯈꯤꯕ ꯌꯥꯏꯈꯪꯁꯦ ꯀꯥꯐꯩ ꯐꯖꯅ ꯅꯞꯄꯦ ꯃꯌꯥꯝꯗꯣ ꯀꯌꯥ ꯐꯖꯅ ꯅꯞꯄꯃꯤꯅꯣ ꯌꯦꯡꯉꯣ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯏ ꯆꯪꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯅ ꯑꯩ ꯀꯞꯆꯅꯤꯡꯉꯕꯅꯤꯀꯣ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯔꯦ ꯑꯃꯈꯛꯇꯅꯤ ꯑꯩ ꯇꯟꯅ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯆꯪꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯣꯡꯒꯤ ꯗꯥꯛꯅꯤ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯈꯣꯡꯗꯒꯤ ꯗꯥꯛ ꯃꯌꯥꯝꯁꯦ ꯀꯥꯐꯩꯅ ꯆꯤꯛꯄꯒꯤꯅꯤꯁꯦ ꯍꯤꯡꯒꯣꯜꯗ ꯅꯥꯄꯤ ꯁꯦꯡꯕꯒꯤ ꯈꯣꯠꯄꯒꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯗꯁꯨ ꯂꯩꯌꯦ ꯑꯁ ꯂꯣꯏꯔꯦ ꯗꯥ ꯅꯪꯗꯤ ꯏꯔꯣꯏ ꯃꯥꯜꯂꯦꯍꯦ ꯏꯔꯣꯏ ꯕꯥꯡꯒꯣꯟ ꯑꯣꯜꯂꯦ ꯀꯔꯤ ꯃꯥꯜꯂꯦ ꯁꯛꯇꯥ ꯀꯩꯗꯥꯁꯦ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯥꯟ ꯇꯥꯟꯕ ꯌꯥꯎꯔꯒꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯇꯩ ꯁꯤ ꯂꯥꯏꯟꯁꯤꯗꯤ ꯀꯩꯒꯤ ꯁꯤꯟꯗꯒ ꯇꯥꯟꯊꯣꯛꯁꯤꯗꯅ ꯑꯩꯈꯣꯏ ꯆꯪꯉꯗꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯑꯩꯈꯣꯏ ꯆꯪꯉꯗꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯁꯤꯟꯗꯒ ꯇꯥꯟꯊꯣꯛꯁꯤ ꯄ꯭ꯂꯤꯁ ꯑꯩ ꯌꯥꯎꯋꯦ ꯁꯤ ꯂꯥꯏꯟ ꯑꯃ ꯎꯖꯧꯗꯦ ꯑꯗꯣ ꯑꯩꯒꯤ ꯁꯛꯁꯦ ꯎꯔꯒ ꯑꯃꯨꯛ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯅꯤ ꯅꯁꯛꯇꯣ ꯈꯔ ꯀꯦꯎ ꯑꯃꯨꯛ ꯅꯞꯄꯕꯅꯦ ꯅꯁꯛꯇꯣ ꯈꯔ ꯀꯦꯎ ꯌꯦꯡ ꯌꯥꯗ꯭ꯔꯦꯅꯀꯣ ꯄꯥꯟ ꯇꯥꯟꯕꯗ ꯐꯥꯎꯟꯗꯦꯁꯟ ꯇꯩꯔꯒ ꯄꯥꯟ ꯇꯥꯟꯕꯗꯣ ꯍꯩꯅꯗꯕ ꯑꯩꯈꯣꯏꯁꯦ ꯍꯩꯅꯕ ꯃꯤꯉꯩ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯗꯤ ꯍꯩꯅꯗꯦꯕꯀꯣ ꯄꯥꯟ ꯇꯥꯟꯕꯗ ꯌꯨꯝꯗ ꯂꯩꯕꯗ ꯐꯥꯎꯟꯗꯦꯁꯟꯒ ꯇꯩꯔꯒ ꯀꯝꯄꯦꯛꯀ ꯇꯩꯔꯒ ꯂꯨꯖ ꯄꯥꯎꯗꯔꯒ ꯇꯩꯁꯜꯂꯒ ꯑꯥꯏꯕ꯭ꯔꯨꯒ ꯌꯦꯛꯈꯥꯏꯔꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯖꯗꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯦꯆꯔꯦꯜꯗ ꯑꯣꯏꯖꯔꯒ ꯊꯕꯛ ꯁꯨꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯦꯔ ꯅꯥꯜꯂꯒꯀꯣ ꯁꯛꯁꯨꯒꯗꯤ ꯐꯖꯅ ꯀꯦꯁꯜꯂꯒ ꯊꯕꯛ ꯁꯨꯕ ꯄꯥꯝꯕꯤꯕ ꯃꯈꯩ ꯁꯨꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯦꯆꯔꯦꯜꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅꯦ ꯑꯗꯨꯒ ꯀꯦꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯦꯕ ꯄꯥꯝꯖꯩꯀꯣ ꯑꯗꯨꯅꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯖꯩ ꯀꯦꯖꯗꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯄꯥꯟ ꯇꯥꯜꯂꯒꯦ ꯃꯌꯥꯝ ꯄꯥꯟ ꯇꯥꯟꯖꯔꯒꯦ ꯋꯥꯊꯤ ꯉꯥꯡꯅ ꯀꯥꯟꯅꯗꯦ ꯃꯇꯝ ꯃꯥꯡꯉꯦ ꯄꯥꯟ ꯇꯥꯟꯕꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯄꯥꯟꯁꯦ ꯃꯅꯥꯎꯗꯤ ꯌꯥꯝ ꯆꯥꯎꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯅꯥꯎꯁꯦ ꯁꯨꯝ ꯆꯥꯎꯔꯦ ꯃꯅꯥꯎꯗꯤ ꯑꯗꯨꯒ ꯌꯥꯝꯅꯗꯤ ꯇꯥꯗꯕ ꯑꯩꯈꯣꯏ ꯄꯥꯟꯁꯤꯅ ꯃꯨꯟꯕꯁꯤꯗꯤ ꯃꯌꯥꯝ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯈꯨꯃꯨꯟ ꯑꯃ ꯄꯥꯟꯁꯦ ꯑꯁꯦꯡꯃꯛꯀꯤꯅꯤ ꯃꯌꯥꯝ ꯌꯥꯝ ꯃꯨꯜꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯟ ꯇꯥꯜꯂꯒꯦ ꯍꯦꯜꯂꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯀꯣ ꯑꯗ ꯑꯌꯨꯛꯇꯒꯤ ꯊꯕꯛꯁꯦ ꯄꯔ ꯂꯣꯏꯁꯜꯂꯦ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯏꯀꯣ ꯉꯔꯥꯡꯗꯒꯤ ꯅꯣꯡ ꯌꯥꯝ ꯁꯥꯊꯤꯅ ꯀꯟꯅ ꯆꯨꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯣꯡꯖꯥꯕ ꯍꯩꯊꯔꯝꯃꯦꯕꯀꯣ ꯑꯗꯒꯤ ꯑꯩꯒꯤ ꯍꯪꯒꯥꯝ ꯊꯥꯕꯗꯣ ꯑꯗꯣ ꯍꯪꯒꯥꯝꯒꯗꯣ ꯂꯣꯏꯅ ꯍꯥꯏꯊꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯍꯨꯒꯠ ꯈꯣꯠꯀꯠꯅ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯣꯠꯅ ꯉꯁꯤ ꯊꯕꯛꯁꯨ ꯈꯔ ꯀꯜꯂꯦ ꯑꯗꯒꯤ ꯕ꯭ꯂꯥꯎꯁ ꯑꯃꯁꯨ ꯂꯣꯏꯁꯟꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯤꯅ
ꯌꯨꯝꯁꯪ ꯀꯥꯕ ꯑꯃ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯦꯟꯈꯠꯂꯛꯀꯦ ꯃꯌꯥꯝꯗꯨꯒꯤ ꯃꯐꯝꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯎꯠꯈ꯭ꯔꯕ ꯃꯐꯝꯅꯦꯕꯀꯣ ꯑꯗꯣ ꯆꯠꯂꯨꯔꯁꯤ ꯆꯠꯂꯒ ꯀꯃꯥꯏ ꯇꯧꯒꯦ ꯀꯋꯥꯏꯗꯅꯣ ꯀꯗꯥꯏꯗꯅꯣ ꯃꯐꯝꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯣ ꯑꯩ ꯂꯣꯏꯁꯜꯂꯦ ꯁꯨꯃꯥꯏꯅ ꯑꯩꯒ ꯗꯥꯒ ꯆꯠꯇꯣꯏꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯒ ꯍꯣꯔꯦꯟ ꯑꯗꯨꯝ ꯃꯊꯪ ꯀꯃꯥꯏ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝꯗꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯉꯁꯤꯁꯦ ꯑꯩꯒꯤ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯑꯁꯤꯒꯤ ꯁꯨꯠꯁꯦ ꯄꯣꯂꯤꯁꯇꯔ ꯁꯨꯠꯁꯦ ꯁꯤꯁꯦ ꯑꯣꯏꯅ ꯁꯦꯠꯂꯦ ꯃꯌꯥꯝꯀꯣ ꯁꯤꯁꯦ ꯑꯣꯏꯅ ꯁꯦꯠꯂꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯉꯁꯥꯏꯗꯒꯤ ꯅꯠꯇꯦ ꯉꯔꯥꯡꯗꯒꯤꯀꯣ ꯆꯠꯀꯗꯕ ꯑꯃ ꯂꯩꯔꯗꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯀꯩ ꯁꯦꯠꯁꯤꯒꯦ ꯍꯥꯏꯅ ꯐꯤꯗꯤ ꯑꯜꯃꯤꯔꯥ ꯕꯤꯛ ꯊꯟꯅ ꯂꯩꯔꯤꯅꯦꯕꯀꯣ ꯆꯠꯂꯝꯗꯥꯏ ꯌꯧꯔꯗꯤ ꯐꯤ ꯑꯃꯐꯥꯎ ꯊꯤꯕ ꯐꯪꯗꯦ ꯀꯔꯤ ꯁꯦꯠꯇꯣꯏꯅꯣ ꯁꯦꯠꯅꯤꯡꯉꯥꯏ ꯑꯃꯐꯥꯎ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦꯀꯣ ꯑꯦꯛꯖꯥꯝ ꯂꯩꯗꯣ ꯑꯃ ꯑꯗꯨꯝ ꯂꯧꯊꯣꯛ ꯁꯦꯠꯂ ꯌꯥꯔꯗꯨꯕꯨ ꯍꯥꯏ ꯑꯗꯣ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯇꯧꯗ꯭ꯔꯅꯦ ꯆꯠꯂꯝꯗꯥꯏ ꯌꯧꯔꯗꯤ ꯐꯤ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯤ ꯁꯨꯝ ꯁꯦꯠꯆꯜꯂꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯊꯣꯛꯑꯦ ꯃꯌꯥꯝ ꯁꯣꯟꯗꯅ ꯉꯥꯜꯂꯦ ꯁꯣꯟꯗꯅ ꯃꯝꯃꯦ ꯐꯤꯒꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯀꯩꯅꯣꯁꯦ ꯇꯥꯔꯛꯏꯁꯦ ꯑꯗꯨ ꯁꯤꯠꯇ ꯏꯌꯥ ꯐꯝꯖꯤꯜꯂꯝꯒꯅꯤ ꯈꯛꯇꯪ ꯉꯥꯏ ꯅꯈꯣꯏꯅ ꯇꯧꯒꯅꯨ ꯅꯪꯒꯤ ꯐꯤ ꯐꯗꯤ ꯇꯧꯅꯨꯅꯦ ꯐꯝꯃꯝꯗꯥꯏꯁꯤ ꯁꯤꯠꯁꯤꯒꯁꯨ ꯀꯩꯅꯣꯝ ꯇꯥꯔꯛꯏꯌꯦ ꯃꯊꯛꯇꯒꯤ ꯇꯨꯀꯠꯆꯔꯒꯖꯥꯠꯅꯤ ꯐꯗꯤꯗꯨꯅ ꯇꯩꯊꯣꯛ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯆꯠꯂꯝꯗꯥꯏꯁꯦ ꯑꯩꯒꯤ ꯎꯔꯤꯡꯁꯤꯅꯁꯨ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯔꯥꯁꯤ ꯑꯃ ꯍꯦꯜꯂꯦ ꯑꯩꯒꯤ ꯎꯔꯤꯡꯁꯤꯅ ꯏꯁꯤꯡ ꯇꯩꯊꯣꯛꯑꯒ ꯑꯩ ꯐꯤꯗ ꯂꯣꯏ ꯆꯨꯗꯣꯏꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯧꯒꯦꯅꯦ ꯅꯪꯕꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯗꯕ ꯅꯣꯡꯁꯨ ꯆꯨꯗꯕ ꯅꯨꯡꯊꯤꯁꯨ ꯌꯥꯝ ꯀꯟꯅ ꯃꯪꯕ ꯅꯠꯇꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯏꯋꯥꯏ ꯍꯥꯏꯇꯥꯔꯦ ꯋꯦꯗꯔꯁꯦꯀꯣ ꯑꯗ ꯌꯥꯝꯅꯁꯨ ꯁꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗꯒꯤ ꯁꯨꯃꯥꯏꯅ ꯆꯤꯡꯅꯣ ꯂꯩꯀꯥꯏꯔꯣꯝꯗ ꯂꯥꯛꯑꯒ ꯊꯣꯡ ꯂꯩꯍꯧꯔꯦꯅꯀꯣ ꯊꯣꯡꯁꯤꯒꯤ ꯈꯔ ꯆꯠꯂꯒ ꯑꯁꯤꯒ ꯎꯔꯤꯕ ꯌꯨꯝꯁꯤꯅꯦꯕꯀꯣ ꯑꯁꯤ ꯌꯨꯝꯁꯪ ꯀꯥꯔꯤꯗꯣ ꯑꯗꯣ ꯁꯤꯒ ꯌꯨꯝꯁꯪ ꯀꯥꯕꯒꯤ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯑꯗꯨꯝ ꯀꯃꯥꯏ ꯇꯧꯕꯤ ꯀꯃꯥꯏ ꯇꯧꯕ ꯀꯩꯗꯧꯕ ꯀꯅꯥ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗꯣꯀꯣ ꯖꯨꯝꯕꯨ ꯁꯥꯟꯇꯤ ꯐꯪꯗꯦ ꯍꯧꯖꯤꯛ ꯑꯣ ꯅꯣ ꯍꯥꯞꯄ ꯂꯣꯏꯔꯦ ꯃ꯭ꯌꯨꯖꯤꯛꯇꯣ ठाकुरसिंसे कताइगनि सिंगे बन जाउनिंद्री जाऊ लगते ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯗꯣ ꯑꯩꯁꯦ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯀꯩꯅꯥꯏꯗ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯣ ꯑꯃꯐꯥꯎ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅꯀꯣ ꯏꯊꯣꯟꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯨ ꯑꯗꯣ ꯈꯤꯔ ꯍꯥꯟꯅ ꯌꯦꯜꯂꯦ ꯈꯤꯔꯅꯦ ꯍꯩ ꯃꯍꯤ ꯑꯃ ꯊꯛꯑꯦ ꯆꯥꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯏꯃꯨꯡꯗ ꯆꯥꯂꯨꯛ ꯊꯥꯗꯣꯏꯃꯤꯅ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟꯗ ꯐꯝꯃꯒ ꯑꯗꯒꯤꯗꯤ ꯏꯃꯨꯡꯗ ꯆꯥꯂꯨꯛ ꯊꯥꯔꯛꯇꯣꯏꯃꯤꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯁꯨꯃꯥꯏꯅ ꯐꯝꯃꯒ ꯂꯩꯔꯦ ꯃꯤꯕꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯤ ꯈꯔꯁꯤ ꯁꯨꯝ ꯌꯥꯝꯃꯤꯗ ꯌꯥꯝ ꯍꯦꯟꯅ ꯌꯥꯝꯕꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯑꯦ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯔꯛꯄ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯛꯄꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯁꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗ ꯃꯆꯤꯟꯒ ꯈꯨꯝꯃꯒꯁꯨ ꯅꯣꯛꯏꯌꯦ ꯏꯀꯥꯏꯅꯒ ꯇꯧꯔꯤ ꯅꯨꯡꯁꯤꯌꯦꯕ ꯃꯣꯏꯒꯤ ꯃꯇꯧꯁꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯃꯌꯥꯝ
ꯆꯥꯛ ꯇꯣꯛꯑꯦ ꯍꯧꯖꯤꯛꯀꯣ ꯆꯥꯛ ꯇꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯀ꯭ꯋꯥ ꯅꯨꯡ ꯆꯥꯔꯦ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯗꯈꯤꯅꯥꯅꯦꯕꯀꯣ ꯗꯈꯤꯅꯥ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯑꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯨꯝꯅꯃꯛꯇ ꯄꯤꯔꯦꯀꯣ ꯂꯣꯏꯗꯥꯟ ꯚꯤꯗꯤꯑꯣ ꯂꯧꯔ ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯅ ꯄꯤꯖ ꯄꯤꯊꯛꯇꯒꯤ ꯑꯗꯒꯤ ꯗꯈꯤꯅꯥꯗꯒꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯒ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯌꯨꯝ ꯑꯅꯧꯕ ꯆꯪꯉꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯇꯧꯔꯨꯕꯗ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯏꯁꯣꯔꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯟꯕꯗꯣ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤ Mapagini, majiko, manim. Muna sana di mo. Pitruin nung sire. ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯕꯕꯨꯗꯤ ꯌꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯏꯆꯥꯇꯣꯝꯕꯤꯗꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗꯣ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯂꯝꯕꯤ ꯊꯣꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥꯅ ꯅꯍꯥꯟꯉꯩ ꯂꯧꯕ ꯂꯥꯛꯏꯗꯣ ꯑꯁꯤ ꯂꯝꯕꯤꯁꯤꯒ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯨꯅ ꯏꯆꯥꯇꯣꯝꯕꯤ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯂꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯉꯥꯏꯔꯒ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯄꯨꯡ ꯑꯃꯒꯤꯗꯨꯒ ꯄꯨꯡ ꯑꯃꯒꯤꯗ ꯆꯥꯛ ꯆꯥꯔꯦ ꯏꯆꯥꯇꯣꯝꯕꯤꯒꯤ ꯁ꯭ꯀꯨꯜꯅ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯊꯥꯏꯅꯦꯕ ꯑꯗꯨꯅ ꯃꯇꯝꯗꯣ ꯈꯥꯛ ꯁꯥꯡꯅ ꯉꯥꯏꯅꯔꯒ ꯂꯩꯔꯦ ꯃꯌꯥꯝꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯂꯧꯕꯨꯛꯀꯤ ꯚ꯭ꯌꯨ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯂꯧꯁꯨ ꯃꯨꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯐꯖꯗ꯭ꯔꯅꯦ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯎꯄꯥꯝꯕꯤꯒꯁꯤꯅ ꯃꯔꯛ ꯃꯔꯛꯇꯒ ꯂꯩꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕꯗꯨ ꯑꯣꯏꯕꯅꯦ ꯑꯩꯅ ꯊꯣꯡꯅꯥꯎꯗꯒꯤ ꯇꯧꯔꯒ ꯌꯦꯡꯍꯜꯂꯛꯄꯅꯦꯕꯀꯣ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯂꯥꯛꯑꯦ ꯂꯥꯡꯂꯦꯟ ꯆꯥꯛ ꯄꯤꯖꯈꯤꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯌꯥꯗ꯭ꯔꯦꯕꯀꯣ ꯆꯥꯛ ꯆꯥꯈꯣ ꯍꯥꯏꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯧꯕꯨꯛꯇꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯈꯨꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯃꯐꯝꯁꯦ ꯌꯦꯡꯉꯨꯁꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯍꯥꯏꯔꯤꯁꯦ ꯅꯨꯡꯁꯤꯠꯅꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯕꯨ ꯆꯥꯛ ꯆꯥꯗꯣꯔꯦ ꯀꯅꯥꯗꯣꯔꯤꯅꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤꯗ ꯑꯗꯨꯝ ꯂꯧꯏꯅꯦ ꯍꯥꯏꯕ ꯑꯁ ꯅꯪ ꯃꯨꯁꯤꯟ ꯃꯨꯏꯕꯣ ꯈꯔꯒ ꯃꯨꯕꯗ ꯀꯦꯃꯦꯔꯥꯗ ꯑꯗꯨꯝ ꯍꯦꯟꯈ꯭ꯔꯕ ꯆꯨꯅꯨ ꯇꯩꯁꯟꯁꯤꯔ ꯅꯃꯥꯏꯗꯣ ꯆꯥꯔꯣꯅꯦ ꯄ꯭ꯔꯣꯄꯔ ꯆꯠꯅꯤꯡꯉꯦ ꯑꯩ ꯌꯨꯝꯗ ꯈꯥꯝꯗꯕꯤꯅ ꯑꯩꯈꯣꯏ ꯍꯜꯂꯦ ꯍꯧꯖꯤꯛ ꯑꯩ ꯈꯔ ꯆꯠꯀꯦ ꯈꯣꯡꯅ ꯂꯥꯛꯑꯕꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯂꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯜꯂꯦ ꯌꯨꯝꯁꯪ ꯀꯥꯕ ꯐꯖꯅ ꯃꯊꯦꯜ ꯃꯀꯣꯏ ꯌꯥꯝ ꯐꯖꯅ ꯇꯧꯗꯅ ꯆꯥꯔꯒ ꯂꯥꯛꯑꯦ ꯂꯧꯕꯨꯛꯀꯤ ꯚ꯭ꯌꯨ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯈꯨꯐꯖ ꯑꯃꯀꯣ ꯚ꯭ꯌꯨꯁꯦ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯃꯌꯥꯝ ꯌꯨꯝꯗ ꯉꯁꯥꯏꯅꯗꯤ ꯌꯨꯝ ꯌꯧꯔꯦ ꯑꯩ ꯔꯤꯜꯁ ꯁꯦꯝꯃꯨꯕꯀꯣ ꯔꯤꯜꯁ ꯈꯔ ꯁꯦꯝꯗꯔꯨꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯈꯨꯗꯩꯒ ꯍꯣꯡꯗꯣꯛꯇꯅ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯩꯍꯧꯔꯒ ꯔꯤꯜꯁꯀ ꯁꯦꯝꯗꯣꯛꯄꯩ ꯋꯥꯅꯤꯗ ꯐꯤꯔꯣꯟꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯁꯦꯠ ꯆꯥꯔꯤꯉꯩꯁꯤꯒ ꯔꯤꯜꯁ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯀꯦꯔꯒ ꯔꯤꯜꯁ ꯁꯦꯝꯅꯤꯡꯗꯦꯕꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯣ ꯌꯥꯝꯅ ꯆꯤꯟꯖꯕꯅꯤꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯍꯥꯏꯕꯅꯤꯗ ꯃꯌꯥꯝ ꯌꯨꯝ ꯌꯧꯖꯔꯦ ꯑꯩꯁꯦ ꯑꯗꯨꯒ
Ngasi se naton ya hakasari se kaigino katjabana ngasai hotpa sidore ha ma puma ga nai de ngai naton je holai je tamo tamo kari mallige Oke mayam ngasige igi blog se matang sida loisinjarage aduga mayam mathangda nungaiba video amaga loinaraga mulakjarage ngasi am tumninge halabaina chak charaga halabaina yam thatina tumningbado oire aduga yamasu yumsang kaba yamasu mathel magoi tawdana yam hauna su bijarakhre aduga mayamnasu taramna yam nuksina ko yam tawbire ado thank you mayam puna mapu thagachari aduga cheharaga ngasi blog se matang siga losinjarage aduga mathangda munungaiba video maga mun haneraga lage bye mayam